Good morning. Ngasi rules ki reading sa pwede ngasi rules ki reading se group 1 group 2 haina khaido se ko hadi number 1 and number 2 number 1 khansira na traga number 2 khansira du ani du gi manung da ama khanbira se ko group 1 or group 2 ko adu sida lai riba hadi keno sida ko hadi nung sida gi ani khatang lok thoi ko ani sida gi hadi number 1 dana hadi karam banung ohen sigi number 1 dana smaina x man ba nung ama lai ko aduga number 2 dana u man ba u hai tare ko da interaga lai ko ahamba laiba symbol ko ahamba laiba symbol sina symbolize ise kaino hagane delay katang oiba oina oi ko ngasi se delay katang oiba adagi sida laise delay oiba katang suna tano ko hadi kitang khana chaina ba kopa dumaina gumba adugi environment natraga adugi adumaina hadi adumai katang hai tar khana ga do male natraga ngasi ai sauni to male khumning to male khole kana dumaina khallagadi adugi potu dagi thokpirak pa dumain taro ko kitang care lo ko hadi care lo ba hai habiga atradi hai tar ko hadi yaringai hedi mingonda kaidana ba natraga engonda kairakta ba gumba hasina ko hadi kara alert oina layo ba ngasi se ko aduga mathangi symbol sina amu symbolize se kaino hai kansta ko ngasi se healing gumba harasina hakchang nungai ramde khote kaina ga haraga su adugi hakchang do khatang nungai rakpa hadi pangan kan khalakpa khotpa adum ba harase adu natana adu khatang gi wana tana atop problems gumba laiye khole haragadi adugi problem sing gi overcome tawraga tholakpa dumaina oina oi ko adu si sina akhoi gi runes ki reading lere ko ma'am